ngasi numida waram phongkhiba tungan tungan Manipuri sifungsingdagi maruoibi ipausing myamna thamjigi ahanbada landslide thokadore haiba khangna railway ministry ni information losilaga thambadagi misi mina thokibani hananune disuki marang singda thokiba landslide adu hana railway ministry na thokadore haina khangna madugi information losilaga thambadagi landslide thoktuna misi mina kya thoktuna miyam awab nangkibani aduna Madugi Taudang Railway Ministry na pupam i haina khunja sing mekedi phungdorakli panam pauksi de phungki pa maruiba paukhra landslide thokpom na paumi sing unaba mada social activist mazabung na phungdorak pada mamang tha jungi seset kunga mapan gi ahinda thokiba landslide edu state lenga amadi thangnabada leiba khul singi social organization singna matiang pangbiba gi damaktadi tasengna thagali adubu landslide si khangna thokon bani Mamang kumza English ingani ka tara gumdo yamadi English ingani ka tara ka treta Geological Survey of India na mamang digi hauna mapamasi landslide thokpa yai haina phongdokrabani loinana sayedugi me kunga tret kunga ni pana masum kunga mapandasu nongkan subna mapamaduda lairanu haina Geological Survey na hairakibasu lekrabani adubo makoina tumina laisin khibana maram oiduna thokriba thaudo adugi thaudang railway minister na pufam thui Kulgi authority na su state lenga amadi railway ministry da si thakhabani railway gi lambi CM libasi safe oidie haina lawi environments phajana yingsin biu matik sab equipment thambiu mathau tarabadi skill developments reinforce taw haibasu memorandum adu yawi loinana ANDRF ki maike digi lokhat piya ba thabak singsu lokhatli haina su ANDRF ki maike digi phongdorakli Makasa tarak poina to papauna plastic yon mama sum sejinaba dukan sing theng narabadi thingjinbaga loinana ain gi sarak phangan gadori ngasi Indo Myanmar border town gi akoibada all Manipur student unions MSU Tengapal district committee more na sinduna single use plastic ki matangna koina setuna more miyam amadi dukan sing awareness pibigi drive ama sadakhibaga loinana karigumba dukan sing plastic yon mama sum sejinaba theng naragadi thingjinbaga loinana ain goeba sarak phangan gani han MSU Tengapal district committee gi finance secretary Thangjam Suresh na phungdokre ngasi gi drive asi tha sigi amadigi hauduna Manipur lengakna Micron samagi makhada leiba plastic ki polam singda athingba thamduna satnaba hokraba matung lenga ke athingba sibu sagatpegi saru am oina ngasi MSU Tengapal district committee moregi general secretary amadi thaupu busingna dukan amadi hotel mapu singda amadi more miyamda Micron samagi makhada leiba plastic item sing sijinabana mausagi khalda kai thalakriba sing amadi plastic sijinabana aikhoi miyoibi ki haksangda laina tilna kaya tholakriba kaya sidigi ngak thunaba aikhoi khudima khangmina mathok tai haiduna pangthokiba awareness drive amani drive adu loisilakpada MSU Tengapal district committee moregi office ta pangthokpa pawgi mifam amada lup asigi finance secretary Thangjam Suresh nahai ngasi chatakhiba drive asigumba numit kharane sidi awareness drive makhatana amuk chathagani karigumba lenga na thamliba athing basigi mayukta plastic polam sing dukandar sing na yon bamadi sijinaba thengnarabadi hairiba dukan adu thonglun sinangani loinana lenga ke athing bagi mayukta plastic sijinarambagi ain yoba mateng lawduna serak phangangani haina phongdorapaga loinana aikhoi khudima wakhal taminaduna plastic sijinadaba lamdama mu ohensi haina su mangna appeal tawki atopa pawamana har phanganduna lawmi singi awaba ko hanbiyu khomai Singmai Kendra ki polling station 16/40 asida har phangde masi mari leinaba MLA minister singna mafam sigi lawmi singi awaba yenglaga har phangan biu lawmi singi awaba khan biu haina Singmai AC ki polling station number 16/40 gi lawmi ningthaujam khomaina phongdokre Manipur press kapta pangthopa pawgi mifam amada khomaina makhatana hai Khulasiga tainariba lamsangi polling singdana har piraga aikhogi polling sidana har pibi dabigi maram karigino haina hangladuna aikhoina thijinba matamdari aikhogi har saruk pirakre haina tai aduga aikhogi di yenthuk piramdre hiramasigi matangda agenda hanglubada mari makong samnadaba wapam kya phongdorakpa loinana noigidi saruk yaudi haina phongdorakpa si yamna nuaitaba mani loinana agenda si singmai AC gi MLA gi mini asumna hayeng amasum Laiden kabigi mapam kharadas tawba thingnare mashi yamna naite maramasna mari lainabasing amasum MLA na thijinbiraga har phangdablomi sing har phanganbiu aikhogi awaba ko hanbinabasu appeal torakli atopa pawamadana Mizoram da lairiba Myanmar refugee listing kuntra henbada I card sing pikre
Myanmar military lengak lakraba matungdagi Mizoram gi tuan mafamsingda leirikliba Myanmar national sing angang lising taraga mathuiga satreka maudragani pana madi nupi lising taraga sumnagi nifuga tere jauna punamiyoi lising kuntraga sahunga taraga tarukta refugee ama oinas certified tawa identity card sing pikre hari Iramasugi matangda senior official amana fongdoki beda miyoi lising kuntraga sahunga taraga taruki manungda lising kuntraga saniga maudraga mapangi profile sembagi process mapung pana lusile refugee singasigi marakta lawmaker taraga mari su yauri haki mana makhatana fongdoki beda state government pdb card asi Mizoram da identification ga mari leinaba maram khattara sejinaba yagani loinana government ki scheme sing phangnabagi valid document amadi oiroi Yenthokraba identity card Kudimakta card asibu paidi bamiyedu Mizoram da leiba Myanmar masa amani hana takli masi identification kaktagini atope hiram amatada sejanabi yaro haichibaga loinana hauju phabu state government relief kidamak lupa lakh marfu kaithakre loinana state asida thokpa law and order gi problems in the Myanmar refugee amata hauju phabu gi oina sienaba leitri hana spali atopa pawamana second appeal amadi complaint case in the hearing kudimak audio natraga video conferencing ki kuthangna pangtholagani state asida covid-19 gi masing hengalakliba sig yengduna section thrang lokhat poina Manipur Information Commission gi joint secretary J Santi Kumar Kabuina thokpa warola mana ani subo appeal amadi complaint case gi hearing amadi proceeding kudima hayeng sacha taraga mapandagi hauduna say gi august ki sacha taraga nipan phawba audio natraga video conferencing ki kuthangna pangtholagani haina mari leinaba singda khangalakli Manipur Information Commission gi Joint Secretary gi warola dugi matungina public authority amadi petitioner khudimagna audio natraga video conference gi kuthangda yawnaba khangan kibaga loinana second appeal natraga na complaint application sing WhatsApp number 9862109280 natraga na 8131822956 natraga na official email address SCIC Manipur2019@gmail.com da PDF ki format yam labada page tara natraga hard copy oina commission gi Dropbox ta yaholakadabani haidi hansu pausna fungdorakli makhasa tharak oina kanglipa ki maira news ta phongma to pamaru ipu pawkra mem na thamjagi India gi president khanunaba ki mikhalda apunba MP amasum MLA lising mariga sani pan romna bot thadanakhre NDA gi Draupadi Murmu amadi opposition gi Yaswanta Singhan lamba tawnari India gi taraga taruk suba president khanabagi bot thadana bawkhre India gi apunba MP amasum MLA lising mariga sani pan romna mikhala sida mirep oiba NDA gi Draupadi Murmu amadi opposition gi Yaswanta Singha ani gi maraibak lepadori presidential election asi Manipur gi oina su santi oina pangthokre mikhala si oina MLA sing bot thadana bada Sandel Kendra gi MLA SS Olisti masangam di haina COVID test toraba matung negative oiri haiba khangwadigi bot thadaki India gi president Ramnath Kovind gi thabak pubagi matam loikibag loinana hauji taraga taruk suba India gi anoba president khandagi mikhal sathari Manipur gi oina sungasi ayuk pung taradagi Manipur Legislative Assembly gi holda bot thadabagi thabak hoki Manipur gi oina puna MLA humfu amasum elected MP ahumna mikhal asida bot thadanaki Bot hadaba sida MP singda asangba masuge ballot paper piri aduga MLA singda nganglainaba masuge ballot paper piduna bot hadanaki bot hadanaraba ballot box adu New Delhi da puraba matung thasigi kunga mathoida bot masing thigani mikhala sida NDA gi mirep oina Draupadi Murmu madi opposition gi maikaidigi Yaswanta Singha anina lamba tawnari mikhala sida MLA amagi bot ki bilu si state adugi population ki makha pongani MP ki board ki bilosi satreni Manipur ki MLA magi board ki bilosi taragani panori mikhala sida nominated MP amasum MLA sing board hadaba yadi Manipur gi oina MLA humpu gi board ki bilosi lisingamaga marfuni panme yabade Manipur gi apun ba sit humpu leba Manipur Legislative Assembly da BJP gi sit kuntragani toy INC gi manga NPP gi taret NPF ki manga JDU gi taruk KPA gi ani amadi independent MLA ahum hariba sigi manungda opposition party wariba Congress ki MLA manga asikak natana atai MLA yang kai manga di nominee gi mawang gi hono hotel class grenade mikhala sigi mari leidana puna wa tanaduna lekibani ngasip ayuk pung taradagi bot hadaba hokiba adu sarakna ayuk pung taram mathoi taram daida se minister en berena bot hadaki numijung matung minute khara leiraga
INC की MLA मंगा CLP की लीडर इबोबी MLA सिंह हाइबदी Keranjit Kemega Sandra TS Lokesura Madi Surja Kumar Okram Puna Laktuna Bot Hadaki CLP की लीडर ओ इबोबीना बोट थादरम लबा मतुंगदा पाउमिशिंग उनबा मदा हाकिबदी डेमोक्रेसी से पल्लेबा अमदा फुरुक्योबा खेनबा करिसु लेति मियामना पाम मि अदुना मियामगी लुसिंग ओइबा ताबनी भारत असि फुरुक क्यान खुंदाबा लेबा अमनि हाबा वाफमसु फोंगदोखि हाइदि मखासा थरक पोइना तो पावमना जेनिम्सता प्रिकॉशनरी डोज वैक्सीन मरांग कायना पिरक्तबदगी मियोय क्या कापा फंगदना निंगबा कायना हनखरे COVID-19 की ngakthoknaba Manipur lengan laukhalakpa thorangi saru ama oina sei taragani pani yangkhai mapan phaugi manungda leba miyisina lemna COVID-19 precautionary dose kapagi drive se minister en berena hokiba July taraga manga da hogdokre adubo precautionary dose ki vaccine asi Manipur gi oina marang kaina phangdabadagi miyoi kya precautionary dose kapa phangdabadagi ningba kaina hanakre lemna precautionary dose kapagi khudong sabasi Jennings hospital so hojik yamna ningthina sathari ngasi Jennings Hospital की auditorium दा precautionary dose कापगी थबक सथरकपा सिदा नोमगी ओइना वैक्सीन चामगा कुनगमा खक्तंग पिरखि अदुगा precautionary dose कापनबगी दमक Jennings Hospital की auditorium दा मियोय लिसिंग की मयादा थुमजिनरखि पाउसी एसिना ngasi हाकथेंगना Jennings Hospital की auditorium दा precautionary dose काप लाक्तिबा मियोय सिंगमदि कापगी थबक तोरिबा डॉक्टर नर्सिंग उनदुना वरि सनबा मतमदा फोंदोरखिबदि ngasi yoina precautionary dose ki vaccine chamga kunga manga digi hena pirakte aduga precautionary dose kapa lakpa miyoidi lising gi mayada kiu leptuna leki vaccine marang kaina haibadi akaknaba masing pirakhiba sina miyoy ayama precautionary dose kapa phangdabadigi ningba kaina hanakiba nungaiti hena su phungdoraki chai taragani pandigi yangkhai gi mapan फावगी मनुंग लेबा मीसिंगदा लेमना COVID-19 precautionary dose asi kapagi drive sathaba haururabaniना हिरामसिदा मिनिस्टर की मियेंग संगबिदुना Jennings Hospital की ओले precautionary dose kapनबा vaccine नोंगमर संवागी मथक्ता पिबिनबा होनबियु मदु ओइरबदी precautionary dose kap लाखदिबा मियेसिंग मपुंग फाना kap फंगनी हैबा वाफमसु फोंदोरखि लोइनना Jennings Hospital की ओइनदी precautionary dose kapagi थबक सथरिबा डॉक्टर नर्स अमदि मरि लेनबा हेल्थ वर्कर सिंगना थवाय यावना निंगथीना थबक पांगथोकलंबसु थेंगनखि हैन पाउक्सना फोंदोरखलि मखासा तरक पोइना तो पावमना लेखिद्रबे बेबीसना की मफमदा हाइकलेका तमख्रे CBI ना पाइरिबा बेबीसना मिसी की केस तुमिना लैसिनदिगी मोड असेंबा लाला लंगजन पोथोपियो गणेशवरी इंग्लिशिंग अनि कुनगा मथोय की जुलाई तरागनि पाना लेखिद्रबी Mahairoi Bibishna की थवाय यावद्र बाहक्सांग लैरोन चनखिबा मफम हरावरो मनिंग लेखाय तनखम अवांग लेखाय द JC अमदि इमुंग मनुंग मियोय सिंग मियामना ngasi haikaleka tamkhre Bibishna na lekhidraba sei ahum phakre aduma pahawju pawba mi CAC की matangna asingba lala langjin phangma ngamdana leiri haina JC अमदि इमुंग मनुंग na nungnangma phungdorakli hiramasi की matangna asingba chuma phangan biu haina mari leinaba singi mafamda appeal torakli JC की कन्वीनर लक्ष्मण गोनेश्वरी ना ngasi phongdokhibada Bibishna bu miyathina हाथोपिराबसु मियाद असिदा चेंगनरिबसिंगना मासागी मराल याजबगी मोता ओनसिंदुना कोर्ट केस तौरगा मासागी मराल लोसिनना बोहनरी केस असि CBI द सिनबिराबा JC की मैकेदिगी तक्सिंदुना लाखिबगी मतुंगिना इंग्लिशिंगनिga तरागा मपंदा हाई कोर्ट की ऑर्डर अमगी मतुंगिना CBI कोलकाता द सिनखि CBI ने थिजिन humjilabaniना अचुम लाला लंगजिन खरादि फंगम ngamlagani खंजरंबा अदुगी ओन तैनबदा हौजुक फावबदा केस असिगी मतंगदा अचुम लाला लंगजिन अमा फावबा पुथोक्तना लैरि मांगना हाय CBI की मैकेदिगी सुतुमिना लैसिनबगी मोता सांगदबा मतम असिगी मनुंगदा हिजिलुरिबसिंग अदुगी मारिक सुंबा रिपोर्ट सिंग कोर्ट थागतपियोमदि मियाद असिगी मतंगदा अचुम फंगन बिवाखि लोइना जस्टिस डिले इज Justice denied haiba wafum paladuna case asigi asum aran puthokpigi matam yamna helabani maram aduna athubu matamda asum aran puthokpinaba mari leinaba singi pungning singki atopa pawmadana Sengmai kendra da MLA gi ezena vote pidaba migi har piroi haiduna pidre khomai Sengmai kendra gi MLA gi khuthangna kendra sida leidiba lawmi singda har yenbada misang mi khainaiba thawong sathari MLA gi ezena vote pidaba migi har piroi haiduna har pidaba si mari leinaba authority na miyeng sangpiu haina kendra sigi polling 16/40 ki lawmi ama oidiba ningthaujam khomai na Manipur lenga ki miyeng singsilakli Hiramasi matang ngasi Manipur press kapta pangthokpa pawmi sing unaba amada maangna phongdokhibadi Sengmai kendra gi polling station 16/40 Taren pokpi gi oina har pitharakre haiba pawdu fangle adubu
Sekmargi MLA gi mi oiriba agent singna BJP da bot thadadaba singi oina har pi roi haidana pi daba si yaningi asumna michang mikai nairaba thangnaba khuldana har pi raga makhogi khulda akhanaba mi khakta da har pi basi maram sade hauji asi lauda urea har saibi gi matam helaglabani asuk thenglaba matam asi phawbo har saidabani na lau ningthi na panma ngamdana pothok walagani haina mi paiba poknare thawong asi mari leinaba lenga ki authority singna thijilaga har phangdriba laumi singna har phanganbiu laumi gi awaba sing asi kohanbiu so haiki makasa tarak poina to papawam na khoirambal ima kaithilda basic cancer screening and risk assessment but ngasang dokre miyoibigi haksangda silent killer amani hairiba cancer lainabu matam sana khangdokpa amadi layengbigi pandamda KARKINOS Healthcare Northeast Private Limited na basic cancer screening and risk assessment but amang asi khoirambal ima kaithil hangdokre hangdokpagi thoramadu health services ki hanagi director Dr. Kerazo KARKINOS ki director CEO Dr. Professor GS Moyangthem ASP Imphal West KSH Sibakan IMC ki assistant Municipal Commissioner KSH Gyanendra Singha khoirambal nupi kaithil sinpham amadi saktam kanmaluki president KSH Santi Devi amadi khoirambal nupi kaithil sengba sagaluki president RK Radeshana na thoramasigi dice member sing oina saruk yakhe ne su paus na phongdurakdi memna tentak na thamjage amaramdana hojagi maitai team da ima singhi khudol tamkhre na se pungni palum tabda kwa kaithil da leiba amukogi office da pangthuki ba asama thoramamada asam gi hojai digi lakpa mi kungani panda ima singhi gi founder hangi commerce and industry gi functionals manager sansam berendrana Manipuri singna yamna sijinariba ima singhi khudol tamkhre loinana sensam berendrana iba manipur gi saknairaba khudhaiba kungi mari gi punsi wari da yumphamoiba radio documentary serials khudhaiba latigi haina mingthonba lairiksu hojagi mitai tingi lusingba erengba rajena khudol tamkhi thoramadu amukogi BP takhilambam gandhi hojai digi erengba rajena madi sansam berendrana president member oina saruk yakhi suhairi Amaromdana hojagi maitai team da ima singhi khudol tamkhre ngase yuk pungni palum taro kwa kaithil da leiba amukogi office ta pangthuki ba asama thoramamada asam gi hojai digi lakom ye kungani pand ima singhi gi founder han gi commerce and industry gi functionals manager sansam berendrana manipuri singna pamna sisinari ba ima singhi khudol tamkhre loinana sansam berendrana iba manipur gi saknai ra ba khuraiba kunga mari gi punsi wori da yimfamoiba radio documentary serials Kurai balakti haina mingthonba lairiksu hojagi maitai timgi lusingba irengba rajenda khudol tamki amaromdana DK Sakol Sembu president oina khankhre chalibasai English ingani ga kungani thorigi kunga teret phawbi oina DK Sakol Sembu di Manipur Food and Medicinal Plant Processing and Cold Storage Cooperative Society Limited Lampel Pat Kombidai Road ki president Taurem Subol Singhabuna Vice President oina thawpuna bakhalle haina society sigi MD G Rajen Kumar Romaina press thulakpa chirol amana khangalakli amaromdana sei taragom do hena tanadunu lakliba BDF singi demand pithokpiyo haidana BDF singi Guardian Association na wakat mifam satakre lamdam sigi law and order miyamgi punsi amadi Lantum ngakpud asobo thaudang loriba village defense force BDF singa sei taragom do hena tandunu lakliba demand sing atubada pithokpiyo haina Imphal East District BDF's Guardians Association na district asigi Porampa DC Road ta laiba Green Community Hall ngasi wakat mifam phamkhre swaidi amaromdana Manipur gi drug maru phangna muthachi hairabadi mating laiba anti drug law ama sema tangai phade nupi samas lamdam asidagi drug ki problem asi mapung fana loisinduna mayai ka drugs maru phangna muthachi hairabadi mating laiba anti drug law ama sema gi tangai phade lai haina all Manipur women social reformations and development samas nupi samas ki general secretary ke Subitana phongdokre swaidi Loisilakpoina kangla paudagi paung katangi mem lakha saramgi angang singbu hotel amadi lanai yung singda thabak suanba ainiyade Banti Singha Social Welfare Department ki Joint Director Banti Singha konthawjam haikre angang singbu hotel amadi lanai yung singda thabak suanba ainiyade wapamasi District Child Protection Units Imphal West na Classic Grande gi Imperials Hall pangthukpa one day sensitizations come workshop on Proxo Act
Adoption Regulation and Prohibition of Child Marriages Act ki matang na pangthokpa thoram na mana phongdokibani mana makha taraduna pikliba angang bu yoksage hairabasu ain gi matungina angang yokhaningi ngasi pangthokliba workshop asina ICDC amadi ICPS punna satminadaba yadaba kaya laibana punna khangminanaba workshop asi pangthokpani hauji ko ina di myam pauk sumatang sa lusinjarage masum myam punna na wabdat ngaminasi myam na update pizarake and thank you.